Manipur ki ahanba neuro patients ke amatangairaba specialized hospital neuro emergency trauma net multi speciality hospital singjai mathak tongtham likai da handuk chare hospital asna maruina BP stroke brain tumor lambi ki khudong thiba spinal disc prolapse spinal tumor amadi migraine chingba layengli hospital asida neuro ki layeng bar changba afaba makhal ki khusu khulai amadi machine marang kai de lei masina kokal mari leinaba tongan tonba makhal ki anaba sing ningthina layengli lamdam masida neurosurgeon yamna tangariba maramna chingamadi arapa mafumdagi lakpa anabasi neurosurgeon unanaba honabada awaba kya mayongdari masida sunatna matam tintana anaba layenguna maram oraga kudong thiba kya su mayongdari masi punamakdagi kharado orabusu kananaba Dr. Parkinson Singh MCS Neurosurgery AIMS New Delhi na masamaki hospital asida pung kunmari leiduna anaba sing layengli hospital asida ataba mamalda layeng batana OPD general amadi ICU beds operation medicine x-ray amadi lab ka mai lena basnasu ataba mamalda hangalli ngasi magdenshin biro amadi kudong saba singa silobiyo hena ku bamrol di damak hospital asigi telephone number 7005534166 natraga 8974572154 da pau phabirak yagani Kurumjari, LTV ki test su cartoon ni mahau meng ta video sing aham tara mokchari maruing sim fala fongo pau se singi cartoon sing da cartoonist na kari haning liba kari phonong liba kari wakal khalang liba bido myam sanong thamjage an bal khusage Shanghai Express ki onthok pani da sida yam phajaba ne yengbi cartoon ni phajaba ngasi si khoi international yoga day ga mari lena ne yam phajaba cartoon ma habuk pani da ama sina pazna tawga muzafir ga laga khoi yoga tawr leira da han chil jang laga wa yu फतना थक्चि लगा जर्दा चासि लगा जोग तोरदी नसा फरनी जोग सगलिरा करेमनरी खंगदे फेसबुक दा थागतोइरा अन अनजिना हंगबनेबा मयाम तो लेपे दे अमजे खुमे कुरा पुनमक ड्रामा निने ड्रामा हैद्रदी नप कंद्रदी फमका देनेना अन फजबा अन वान थोक लेबनी कना मानबा मयाम सिम जावरे दम अजि लेरिबा सिंगसे अखोइना सुम कार्टूनिस्ट ने खरा दम क्रिटिसाइज तौबा मागे अमोट पसिंग सेंगदोकपा अदुगा वखलौसिंग पीबसी याम चावबा कार्टूनिस्ट की थौजावनी अदन नारायण शर्मा की तौबा इंटरनेशनल कार्टूनिस्ट म्याम तौदना मदुनागा वारगा थोनबा याबा आइबदी अदुगा पीसफुल पुरकबा याबा तवानबा अखोइगी के हाइतरे इनोट पीबा अदुंबा कार्टून म्याम हाजि पृथ्वी गनुसु लै अन सिसु यामना फजबा हाइबा ताइ अदुना जनी वा यु थक्चलगा फाजना थक्चलगा जर्दा चसिलगा योगा तौरदी नसा फरनी योग सगलिरा करेमनरी खंगद्रे फेसबुक थागतोरेना मैम से थागनरने हजिसे लोइम थागनबा हौरमनी थागनबसु यावरे खरा अद माने खुरा पुनमक ड्रामानी ने ड्रामा हैद्रदी नप कंद्रदी फमका देने यामना फजबा सिसु वान थोलेबा कार्टून थमजगे मदंग लेसिना खोई सनालेबा की लोइरेदना अदनी लोइरेदना अहन सिमगा नहामगा वाई सुम सानबने वकिंग चजना द कई द भोट की मतंग वारी सानरे भोट सिबु ngkhtkani thengthani tawroi pangai da hainaribu kamdarui janunena da amasna khumai khangdebo thentha doira ngandoira du khangdre chabu thapdi phajana hongnarena ajike jaga aduna kuina sangdaragana bot lepkaderba kangbu jungju kuina bijata ba nganna loisalagana nganna loisingi daba aduni 2027 da tawdurira 29 da tawdurira haji bot ki campaign tawnaba adagi khongba lupang semba lambi semba kun haibado khoi lambi sidi हानगा सेमदोक बजा बजा नतेको प्रजा से लोइ काउने न भोट मेया सेंगुदमने ना एमएलए ने फोंदोक किबसु लैबनी मयाम खंगना अदुनी नसतेदा बेस तरक अदुना बोसिबु ngखतकनी थेंगथनी तौरोइ पंगाइ दा आइनरि सिबु कम तौरोइ जानो हाय काना खंगदे चाब थकदी फजना हौनरे हजि अदम लेकप चाब याउदोरिबनी मयाम तुमना लैदोनि केरोम कापतना लुदो सानादना चे सानादना मयाम चेंदोरिबनी अद यंगसी कई लाकदगिबा मणिपुर अवन बमाइकैसि कई लाकदगे हैबदो पतंग लेसना कोई पोंगना फोंगी बालो हे दुनिबा बालो इस फजबा सई इलेक्टेड म्याम लैरे हुमांगा कांगे मैरा पाइबिना लागा ngang सिनक सेमनेदा अलमा कमाय हाइगे इमा मैरा पाइबि सिंगसिना कईगिदा मखोइना नत्रो मिचमदा नमै कापिबदो अदुगा टेररिस्ट तुबु नोइना layeng ba pamli dubu misang chang libra hana
ꯍꯟꯗꯛꯀꯤ ꯑꯩꯈꯣꯏ ꯔꯤꯝꯁꯇ ꯂꯥꯌꯦꯡꯕ ꯄꯨꯔꯛꯄ ꯂꯥꯛꯈꯤꯕꯗꯨꯅꯤ ꯃꯃꯥꯡꯗ ꯄꯨꯔꯛꯈꯤꯕ ꯑꯩꯈꯣꯏ ꯑꯅꯥꯕ ꯄꯨꯔꯛꯄ ꯀꯔꯤ ꯇꯧꯕ ꯑꯗꯒꯤ ꯑꯁꯣꯛꯄ ꯂꯥꯛꯄꯗ ꯑꯩꯈꯣꯏ ꯆꯠꯇꯅ ꯌꯦꯡꯁꯤꯟꯈꯤꯕ ꯑꯗꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯃꯁꯥ ꯆꯠꯇꯅ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯆꯠꯇꯅ ꯌꯦꯡꯁꯤꯟꯈꯤꯕꯗ ꯃꯌꯥꯝꯁꯦ ꯄ꯭ꯔꯖꯥꯁꯦ ꯀꯔꯤꯝ ꯉꯥꯡꯈꯤꯗꯦ ꯑꯗꯨꯕꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏ ꯇꯥꯔꯗꯤ ꯑꯩꯈꯣꯏ ꯀꯣꯟꯁꯥꯀꯨꯜꯒꯤ ꯀꯥꯡꯕꯨ ꯃꯣꯏ 3 ꯃꯣꯏꯒꯤ 14 ꯂꯩꯂꯣꯟ ꯋꯥꯏꯐꯩꯒꯤ 14 ꯁꯤꯟꯅꯈ꯭ꯔꯕ ꯃꯇꯨꯡꯗ ꯀꯨꯀꯤ 14 ꯁꯤꯟꯅꯕ ꯃꯇꯨꯡꯗ 6ꯇꯨ ꯁꯤꯅ ꯐꯪꯈꯤꯕꯗꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯃꯁꯥꯁꯦ ꯍꯦꯛꯇ ꯃꯇꯨꯞ ꯀꯛꯇꯅ ꯑꯗꯒꯤ ꯀꯩꯅꯣꯒꯁꯦ ꯈꯪꯗꯗꯅ ꯇꯧꯕ ꯄꯣꯠꯇꯣ ꯃꯀꯣꯛꯅ ꯃꯈꯨꯠꯅ ꯀꯔꯤꯅꯣ ꯈꯪꯗꯅ ꯇꯧꯕ ꯄꯣꯠꯇꯣ ꯑꯗꯨꯒꯤꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯩꯅꯦꯕ ꯑꯗꯨꯅ ꯑꯗꯨꯁꯨ ꯁꯣꯏꯗꯁꯨ ꯅꯣꯡꯃꯩ ꯀꯥꯞꯅꯕꯗ ꯁꯣꯛꯄ ꯃꯤ ꯈꯨꯟꯗ ꯑꯦꯇꯦꯛ ꯇꯧꯕ ꯂꯥꯛꯄ ꯑꯗꯨꯒꯤ ꯄꯦꯟꯗꯗꯅ ꯍꯧꯔꯛꯇꯅ ꯔꯤꯝꯁꯇ ꯊꯣꯝꯖꯤꯟꯗꯅ ꯍꯦꯛꯇ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯀꯥꯞꯇꯅ ꯃꯣꯛ ꯕꯣꯝ ꯀꯥꯞꯇꯅ ꯇꯧꯔꯒ ꯃꯌꯥꯝ ꯅꯨꯃꯤꯠ ꯅꯤꯅꯤ ꯂꯩꯔꯒ ꯑꯩꯈꯣꯏ ꯆꯨꯔꯆꯥꯟꯄꯨꯔꯗ ꯄꯨꯈꯤꯕꯗꯨꯅꯤ ꯑꯗꯨꯒꯤ ꯀꯩꯅꯣꯗꯨꯗ ꯕꯦꯁ ꯇꯧꯔꯒꯅꯤ ꯃꯈꯣꯏꯅ ꯅꯠꯇ꯭ꯔꯣ ꯃꯤꯆꯝꯗ ꯅꯣꯡꯃꯩ ꯀꯥꯞꯄꯤꯕꯗꯣ ꯑꯗꯨꯒ ꯇꯦꯔꯣꯔꯤꯁꯇꯨꯕꯨ ꯅꯣꯏꯅ ꯂꯥꯌꯦꯡꯕ ꯄꯥꯝꯂꯤ ꯑꯗꯨꯕꯨ ꯃꯤꯆꯪ ꯆꯪꯂꯤꯕ꯭ꯔꯣ ꯍꯥꯅ ꯏꯃꯥ ꯃꯩꯔꯥ ꯄꯥꯏꯕꯤꯁꯤꯅ ꯂꯥꯎꯕꯒꯤ ꯌꯥꯝꯅ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯍꯨꯌꯦꯟ ꯂꯟꯄꯥꯎꯒꯤ ꯑꯁ ꯂꯣꯏꯔꯦ ꯍꯥꯏꯕꯗꯨꯅꯦꯕ ꯑꯗꯩꯗ ꯃꯌꯥꯝꯁꯤ ꯋꯥꯀꯠꯄ ꯂꯥꯛꯄꯅꯤ ꯐꯝꯕ ꯂꯩꯔꯦ ꯃꯌꯥꯝꯁꯤꯗ ꯑꯗ ꯍꯟꯗꯛ ꯑꯁꯤ ꯃꯩ ꯂꯥꯛꯇꯦ ꯁꯥꯔꯅ ꯋꯥꯀꯠꯄꯅꯦꯕ ꯑꯗꯩꯗ ꯉꯁꯥꯏ ꯁꯥꯔꯗꯨꯅ ꯏꯂꯦꯛꯇꯦꯠꯀꯨꯝꯕ ꯑꯣꯏꯗꯣꯏꯅꯤ ꯀꯔꯤ ꯑꯣꯏꯗꯣꯏ ꯃꯥꯅ ꯅꯈꯣꯏꯗꯤ ꯂꯥꯏꯔꯤ ꯑꯩꯈꯣꯏꯒꯤꯐꯥꯎ ꯂꯥꯛꯇꯦꯅ ꯅꯣꯏꯗꯤ ꯂꯥꯏꯔꯤ ꯃꯩ ꯂꯥꯛꯇꯦꯁꯨ ꯑꯩꯒꯤꯁꯨ ꯂꯥꯛꯇꯦ ꯍꯥꯏꯗꯨꯅꯦꯕ ꯑꯗ ꯃꯩꯒꯤ ꯆꯥꯡ ꯅꯥꯏꯗꯕ ꯈꯔ ꯑꯗꯨꯝ ꯌꯥꯎꯕ ꯊꯦꯡꯅꯕ ꯑꯗꯨꯝ ꯃꯨꯠꯄ ꯈꯣꯠꯄ ꯑꯗꯒꯤ ꯇ꯭ꯔꯥꯟꯁꯐꯣꯔꯃꯔ ꯌꯥꯗꯕ ꯖꯪꯒꯜ ꯀꯠꯇꯤꯡ ꯇꯧꯕ ꯈꯣꯠꯄꯗ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯅꯤ ꯃꯩꯁꯦ ꯂꯥꯛꯇꯦ ꯍꯥꯏꯔꯒꯅ ꯑꯁ ꯅꯣꯏꯒꯤꯗꯤ ꯂꯥꯏꯔꯤ ꯑꯩꯒꯤꯐꯥꯎ ꯂꯥꯛꯇꯦꯅ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯟ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣꯅꯦ ꯏꯂꯦꯛꯇꯦꯠꯀꯤꯅꯤ ꯑꯗꯩ ꯃꯥꯒꯤ ꯄꯤ ꯑꯦ ꯑꯗꯨꯅ ꯋꯥꯔꯤ ꯁꯥꯔꯒ ꯍꯥꯏꯕꯅꯦꯕ ꯁꯥꯔ ꯃꯤꯌꯥꯝꯒꯤ ꯁꯦꯟꯈꯥꯏꯅ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯦꯅ ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯈꯥꯏꯖꯤꯟꯅꯔꯒ प्रजाꯁꯤꯡꯁꯦ ꯖꯒꯥ ꯖꯒꯥꯗ ꯔꯨꯔꯦꯜ ꯑꯦꯔꯤꯌꯥꯗ ꯀꯔꯤꯗ ꯃꯌꯥꯝꯅ ꯈꯨꯡꯒꯪꯒꯤ ꯃꯌꯥꯝꯁꯦ ꯄꯩꯁꯥ ꯈꯥꯏꯖꯤꯟꯅꯔꯒ ꯑꯩꯈꯣꯏ ꯑꯗꯨꯝ ꯂꯝꯕꯤ ꯁꯦꯝꯕ ꯈꯣꯠꯄꯁꯦ ꯑꯗꯨꯝ ꯇꯧꯅꯕ ꯑꯗꯨꯝ ꯌꯥꯎꯋꯦ ꯑꯗꯨꯗꯅꯦ ꯃꯥꯅ ꯔꯤꯄꯣꯔꯠ ꯇꯧꯕꯅꯤ ꯁꯥꯔ ꯃꯤꯌꯥꯝꯒꯤ ꯁꯦꯟꯈꯥꯏꯅ ꯂꯝꯕꯤ ꯁꯦꯝꯕ ꯍꯧꯔꯦꯅ ꯑꯗ ꯃꯥꯅ ꯀꯩ ꯍꯥꯏꯒꯦꯗ ꯁꯦꯝꯁꯅꯨ ꯃꯈꯣꯏꯒꯤꯗꯨ ꯀꯥꯏꯈ꯭ꯔꯒ ꯑꯩꯈꯣꯏꯒꯤꯗꯤ ꯚꯣꯠ ꯃꯌꯥꯗ ꯁꯦꯝꯁꯦꯅ ꯑꯗꯨꯅꯦ ꯃꯃꯥꯡꯗ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ MLA ꯑꯃꯁꯨ ꯌꯥꯎꯕꯗꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯖꯥꯁꯤꯡꯁꯤꯗ ꯀꯥꯎꯏ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯚꯣꯠ ꯃꯌꯥꯗ ꯁꯦꯝꯁꯤ ꯀꯥꯎꯊꯣꯛꯈꯤꯅꯤ ꯍꯥꯏꯗꯅ ꯑꯗꯨꯃꯥꯏꯅ ꯐꯣꯡꯗꯣꯛꯄ ꯃꯌꯥꯝ ꯑꯃ ꯂꯩꯕꯗꯨꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟ ꯍꯥꯏꯇꯥꯔꯦ ꯁꯤꯗꯩꯗ ꯀꯃꯥꯏꯅ ꯇꯧꯒꯗꯒꯦ ꯄ꯭ꯔꯖꯥꯁꯤꯡꯗ ꯁꯦꯜ ꯈꯥꯏꯅꯔꯒ ꯂꯝꯕꯤ ꯁꯦꯝꯃꯛꯄ ꯑꯗꯩꯗ ꯃꯟꯇ꯭ꯔꯤ MLAꯗꯨ ꯋꯥꯀꯠꯀꯥꯟꯗ ꯁꯦꯝꯖꯁꯅꯨ ꯃꯣꯏꯗꯨ ꯀꯥꯏꯔꯛꯑꯀꯥꯟꯗ ꯌꯦꯡꯉꯨ ꯁꯦꯝꯁꯤ ꯍꯥꯏꯕꯗꯨꯅꯦꯕ ꯌꯥꯝꯅ ꯐꯖꯕ ꯑꯗꯨꯝꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦ ꯊꯝꯖꯒꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯁꯟꯗꯦ ꯁ꯭ꯄꯣꯏꯂꯔ ꯑꯗꯣ ꯁꯟꯗꯦ ꯁ꯭ꯄꯣꯏꯂꯔꯁꯤꯗ ꯃꯌꯥꯝꯅ ꯉꯥꯡꯅꯕ ꯈꯣꯠꯅꯕ ꯃꯌꯥꯝꯁꯤ ꯃꯥꯁꯨ ꯃꯥꯒꯤ ꯄꯥꯔꯁꯣꯅꯦꯜ ꯁꯦꯀ꯭ꯔꯦꯇꯔꯤꯗ ꯄꯥꯎ ꯑꯗꯨꯝ ꯂꯥꯛꯄꯅꯦ ꯑꯗꯨꯝ ꯍꯥꯏꯅꯕ ꯑꯦꯠ ꯐꯥꯔꯁ I thought it was a rumor ꯑꯩꯗꯤ ꯑꯍꯥꯟꯕꯗ ꯃꯗꯨ ꯑꯩꯈꯣꯏ ꯇꯣꯡꯉꯥ ꯑꯣꯏꯕꯣꯏ ꯅꯤꯡꯉꯨꯕꯅꯤ ꯀꯃꯦꯟꯗ ꯀꯔꯤ ꯁꯣꯁꯤꯌꯦꯜ ꯃೀಡಿಯಾꯗ ꯂꯩꯕꯗ how come it is so true in the reports projecting a damn flattering of me and my career ꯑꯗꯨꯅ ꯃꯗꯨꯅ ꯑꯩꯒꯤ ꯀꯦꯔꯤꯌꯔꯗ ꯌꯥꯝ ꯁꯣꯜꯂꯦ ꯑꯗꯨꯅ issue a Daniel as well immediately ꯑꯗꯨꯅ ꯃꯗꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄ ꯑꯃ ꯌꯥꯝ ꯊꯨꯅ ꯏꯔꯒ ꯃꯗꯨ ꯐꯣꯡꯗꯣꯛꯑꯣꯏꯗꯅ ꯃꯌꯥꯝꯁꯤ ꯑꯗꯨꯅ ꯃꯌꯥꯝꯅꯗꯤ ꯑꯩꯁꯤ ꯁꯨꯝ ꯔꯨꯃꯔ ꯑꯣꯏꯕꯣꯏ ꯅꯤꯡꯉꯨꯔꯦ ꯑꯗꯨꯒꯗꯤ ꯑꯁꯦꯡꯕ ꯁꯣꯁꯤꯌꯦꯜ ꯃೀಡಿಯಾꯗ ꯀꯔꯤ ꯇꯧꯔꯤ ꯃꯌꯥꯝꯗꯣ ꯑꯗꯨꯅ ꯌꯥꯝ ꯊꯨꯅ ꯁꯦꯡꯗꯣꯛꯎ ꯍꯥꯏꯗꯅ ꯉꯁꯥꯏ ꯂꯤꯗꯔꯁꯤꯅ ꯐꯣꯡꯗꯣꯛꯄ ꯑꯗꯨꯝꯕ ꯌꯥꯝ ꯐꯖꯕ ꯋꯥꯍꯟꯊꯣꯛ ꯂꯩꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝ ꯏꯂꯤꯠ ꯇꯤꯚꯤꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯊꯪ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯀꯟꯅ ꯈꯨꯔꯨꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯗꯕ ꯌꯥꯊꯪꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ट्रॉमा नेट मल्टी स्पेशलिटी हॉस्पिटल सिंगजमई मथक टोंगथाम लिकाई दा हांदुकचरे हॉस्पिटल असना मरुइना बीपी स्ट्रोक ब्रेन ट्यूमर लम्बी की खुदोंथिबा स्पाइनल डिस्क प्रोलैप्स स्पाइनल ट्यूमर अमदी माइग्रेन चिंगबा लायंगली हॉस्पिटल असदा न्यूरो की लायंग बद चंगबा अफबो मखल की खुसु खुलाई अमदी मेशिन मरांग कायद लई मसिना कोक मरी लेनबा तोंगान तोंबा मखल की अनाबा सिंग निंगथिना लायंगली लमदम मसिदा न्यूरो सर्जन यामना तांगरिबा मरमना चिंगमदी अराप मफमदगी लाकपा अनाबसि न्यूरो सर्जन उननब होनबदा अवाबा क्या मायोंगदरी मसिदा सुनतना मतम थिंथना अनाबा लायंगना मरम ओरगा खुदोंथिबा क्या सु मायोंगदरी मसी पुनमक्तगी खरदो ओरबसु कन्ननबा डॉक्टर पार्किंसन सिंह MCS न्यूरो सर्जरी एम्स न्यू दिल्लीना मसामकी हॉस्पिटल असिदा पुंग कुनमरी लेदुना अनाबा सिंह लायंगली हॉस्पिटल असिदा अताब ममलदा लायंग मतनतना OPD जनरल अमदी ICU बेड्स ऑपरेशन मेडिसिन एक्सरे अमदी लैब का मरी लेनबसनसु अताब ममलदा फंगल्ली ngasi magdenshin biro amadi kudong saba singa silobiho hena kubam road gidamag hospital asigi telephone number 7005534166 natraga 8974572154 da pau phabirak yagani